ngasi Kakching Nauripat Lokon Uya Lambi gi Lofom Amakakta Koi Yamna Fazaba Numitlegi Farm Amakakta Koi Laksabani Adaiduda Koina Yamna ngasi se Thodo Hendokna Hangai Udaba Lomi Ichil Now Sing the Yamna Kanagadaba Haitare Koina Todona no Hangai Kandriba Technique Ama Aigi Magdalepi Baigi Kakasina Season Naramba Tenazaba says da Akoi Kakada Egumo Fam Kara Haitare Season Nariba method si Kamai Tobono Duga Kai Maming Kobono Haibudo Hangzana Bay the Makta Koi Tanzama Kak Logjabani Ahan Makta Kakagi Ming Amadi Yumna Chingba Kitang Tambiramu I Ketrim Inausha Kakching Huleka Adokana Taujan Pumsina Kakching we are Norpa Lokon Kore we are the big hit Tangan later. See Lofom Jaka Kiam Chow Bolofom Oidono Duduga Hojikana Maning the Sinariva is sing Saibagi techniques Kari Maminko Bonoduga Mayamda Yamna Kanagada put Amo in the Uyebo farmer it's now sing that Aduna Samlapna Adu Hiva Mayam Sindokitang Tambiramuko Canone Aquena was a sea Tazari Lofums in Lomara Amani Dukra Alukra Adegi Kaikra Kaidokre Adus Makata was in a limit lazy and a Pazana Tau Shumana by the Tazavani. Okay. Aduna Masida Itung the Uriba technology, Akoi Masi rain pipe technology high, Moina. Akoi should take a pedagation, Tikala Kansida, Jam and over technology, Hadaka Lakpa, nobody. Adumasi Kiam Kana Gregada, Hana Mamang Daina, see 2 or 3 times any engines in a sing Bumatamda. I left Seriba Paidomza, Pung Anina Tanmangam de. A Sige rain pipe system, Zitor Kandati, Nasagi, only 15 minutes, the line alone of Sutna Kapangam Bahidi, Kushing Nung Tan Bahitar. The Mana the Panba Nung Lixe, as in a Panbida Sukimatic Kana Bahitar. At when a Makung the Tajin Basina, Sing Hinjin Bataki, Angin, but Ujin Bamara Sopale, at the Mana the Pivas in the Moy the Masam King Dok Bahitar, Hojik Manga Labiri Basang Baswamda, Young Matam, the Sang Urisi, rain waters in the Tingakan, the Moigi, growth Sukimatic 2 Bahitar. Aduga, Kana was shaped to Ribasina. Nongmada thau liter lupa lisingam samngana singbada faidom ani dian ngamde hojikti samngana lupa samnga gi thau jina sikapa matamda numit humni sina yai adu egadi aigi yamna kana bai tar sing okay asin ga masi se hoina khanjab do su hadi magi chai thora ibe singi irik hai tare ko si singsina hadi pambi da yamna harmful oina heta kanna tasandana adagi di mara makhong pambi sigi makhong da ising kaina henjalakanda phajan khakanda henam omkhalaga makhada adi fungus kofai sujana singba lakadabudusu hasigi system sidi nonga tarakpagi type ta tawbo sinne maram orakanda ka hena kanaram gani haibu kakada su takpire akoina su khanjare ko aduga sigi matang da hena ne hadi connection kamai tawbono duduga hadi sigi keno singse kuchu khulai se akoina leigi hai ta gadi ka hadi kakadagi akoina pau lojara kanda mayam da hadi farmer sin now sing hangak pakanda lobagi khudong chabdo pi legani lobi khudong chaba ai lofam je par lob yagani lofam legani admasi am laiba technology ni da akoina mai leibam famdadi tulu na tawrasu yai aduga mai leitaba labuk lamhang de akoin engine na singbani horticulture gi laibe engine si asigi main moi pipe tarani thoi pireba sida koina maunda koina kok amom pangani ko nal gumba amom panbiraga sigi kan pipe se asi hapaga koina ada enlock haida thingnaba yagun enlock si thinga kanda automatically smaina kapok pani okay adama haptang sangjal laganda haidi magi nal na singbudo tang takpiu smaina koina pam masa ma haitare water pump masa si sing smaina pipeline si da pubiraga akoina sida kok haidam pangane ba ko si kok se koina si palasi process am si rubber thai kok si palaga aduga si automatically si kanoni akoina si lokthokpa matanda sumaina jamlaina sumai am lai lokthokpa hapsin la su sumai ko hapsin ba yab technology si am lai da laiba hadi luba sida khulai nuai ka em sangdi hoi si hutpada budi koi pipe si hutpada budi khulai change kana gumna pipe si leitraga di akoi PVC pipe adum hutpa su yai PVC pipe na Sumaina akoina thinjilani asi saubne kitang lu jobne kitang sumaina konjil laga tawrani khen injil halaga sida ko tight lo hun bayan lojabani buko tight lojabana do sida akoina si sida amatun sida akoina tingthoni pipe si
ꯏꯊꯣꯠ ꯊꯣꯠꯄ ꯄꯥꯏꯞꯅꯤ ꯄꯣꯂꯤꯊꯤꯟ ꯄꯥꯏꯞ ꯗꯔ ꯇꯤꯡꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯥꯅ ꯁꯣꯝ ꯁꯥꯏꯗꯁꯤꯗ ꯐꯨꯠ 7 ꯁꯣꯝꯗ ꯐꯨꯠ 3 ꯐꯨꯠ 14ꯒꯨꯝꯕ ꯀꯥꯞꯄ ꯉꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯇꯣꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯟ ꯂꯣꯛ ꯍꯥꯏꯗꯅ ꯑꯔꯣꯏꯕꯗ ꯂꯣꯛ ꯑꯃ ꯄꯥꯜꯂꯤ ꯂꯣꯛꯇꯨ ꯁꯤ ꯂꯩꯖꯔꯤꯁꯤꯅꯤꯀꯣ ꯁꯤꯒꯨꯝꯕ ꯑꯔꯣꯏꯕꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯆꯤꯟꯗꯨꯗ ꯑꯩꯈꯣꯏꯅ ꯑꯦꯟ ꯂꯣꯛ ꯍꯥꯏꯕ ꯑꯃ ꯀ꯭ꯂꯣꯖ ꯇꯧꯅꯤ ꯁꯤꯗ ꯄꯥꯏꯞ ꯍꯥꯞꯆꯤꯟꯒꯅꯤ ꯁꯤ ꯊꯤꯡꯖꯤꯜꯂꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯊꯥꯔꯅꯤ ꯑꯣꯟ ꯇꯧꯔꯅꯤ ꯑꯁꯤ ꯆꯦꯜꯂꯦ ꯏꯁꯤꯡ ꯀꯥꯞꯄ ꯍꯧꯔꯛꯀꯅꯤ ꯑꯗꯣ ꯃꯥ ꯀꯝꯄ꯭ꯂꯤꯠ ꯃꯇꯣꯟ ꯊꯦꯡꯉꯀꯥꯟꯗ ꯃꯥ ꯏꯁꯤꯡꯁꯤ ꯄ꯭ꯔꯦꯁꯔ ꯋꯥꯡꯈꯠꯂꯛꯀꯗꯣꯏꯕ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯄꯥꯏꯞꯁꯤꯒꯤꯒ ꯅꯥꯀꯟꯗ ꯌꯦꯠꯂꯣꯝꯗ ꯐꯤꯠ 8ꯀꯤ ꯆꯥꯡꯐꯥꯎ ꯀꯥꯞꯄ ꯉꯝꯃꯦ ꯁꯣꯝꯗ ꯉꯝꯃꯦ ꯁꯣꯝꯗ ꯐꯨꯠ 3 ꯐꯨꯠ 14ꯒꯤ ꯆꯥꯡ ꯑꯗꯨꯒ ꯃꯣꯏ ꯍꯨꯠꯂꯛꯏꯕ ꯈꯨꯠꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯏꯁꯇ꯭ꯔꯦꯠ ꯑꯩꯈꯣꯏꯅ ꯍꯨꯠꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯌꯦꯇꯨꯝꯅ ꯍꯨꯠ ꯃꯇꯝꯗ ꯏꯁꯇ꯭ꯔꯦꯠ ꯇꯥꯒꯅꯦꯕ ꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃꯅꯗꯤ ꯇꯧꯔꯛꯄ ꯃꯥꯜꯂꯦ ꯅꯤꯌꯣꯝ ꯑꯃ ꯑꯗꯨꯅ ꯃꯥꯒꯤ ꯀꯥꯞꯊꯣꯛꯂꯛꯏꯕ ꯄꯣꯠꯁꯦ ꯑꯦꯡꯒꯜ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯏꯁꯤꯡꯁꯤ ꯆꯥꯏꯔꯛꯄꯅꯦ ꯌꯧꯅꯅꯕ ꯑꯗꯨꯅ ꯁꯤ ꯃꯇꯣꯟꯁꯤ ꯍꯣꯔꯦꯟ ꯊꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔꯁꯤ ꯌꯥꯝ ꯋꯥꯡꯅ ꯀꯟꯅ ꯀꯥꯞꯍꯟꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯏꯟꯖꯤꯜꯗ ꯂꯩꯈꯠꯄ ꯇꯥꯔꯦ ꯑꯗꯣ ꯍꯦꯛꯇ ꯌꯥꯏꯗ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯣꯇꯣꯔ 1.5 ꯑꯣꯏꯕ ꯃꯣꯇꯣꯔ ꯑꯃꯅ ꯀꯥꯞꯄꯒꯗꯤ ꯍꯦꯟꯅ ꯀꯟꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯣꯇꯣꯔꯗꯤ 1500 RPM ꯑꯣꯏꯕꯅꯤꯅ ꯃꯣꯏꯅ ꯍꯦꯟꯅ ꯄ꯭ꯔꯦꯁꯔ ꯀꯟꯒꯅꯤ ꯈꯜꯂꯦ ꯃꯣꯇꯣꯔꯒꯤ ꯑꯣꯏꯅꯗꯤ ꯀꯅꯥꯒꯨꯝꯕ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯂꯧꯃꯤꯗꯨꯅ ꯍꯥꯏꯗꯤ ꯈꯔ ꯍꯦꯟꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯒꯦ ꯍꯥꯏꯔꯒꯁꯤ ꯃꯥꯒꯤ ꯃꯣꯇꯣꯔꯗꯨꯗ ꯗꯤꯄꯦꯟ ꯇꯧꯏ ꯇꯧꯕꯇꯕꯨ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯗꯤꯒ ꯑꯩꯈꯣꯏ ꯈꯪꯖꯍꯧꯕꯁꯤꯃꯗꯤ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯄ꯭ꯔꯤꯡꯀꯜ ꯀꯥꯏꯅ ꯂꯥꯛꯑꯝꯃꯤꯕ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯁꯤꯁꯇꯦꯝꯗꯨꯒ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯄꯥꯟꯊꯣꯛ ꯄꯥꯟꯁꯤꯟ ꯇꯧꯕꯗ ꯈꯨꯠ ꯌꯥꯝꯅ ꯆꯪꯕ ꯑꯣꯏꯕꯀꯣ ꯑꯗꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯁꯤꯒꯨꯝꯕ ꯄꯥꯏꯞ ꯑꯇꯣꯞꯄꯅꯁꯨ ꯌꯥꯗꯕ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯥꯏꯗꯤ ꯃꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯍꯥꯏꯗꯤ ꯐꯥꯔꯝꯒꯨꯝꯕ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝꯁꯤ ꯇꯧꯕꯤꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯩꯁꯥꯁꯨ ꯌꯥꯝꯅꯁꯨ ꯁꯦꯞ ꯑꯣꯏꯕ ꯁ꯭ꯄ꯭ꯔꯤꯡꯀꯜꯗꯒꯤꯗꯤ ꯃꯥꯅꯁꯨ ꯄꯩꯁꯥꯁꯨ ꯁꯦꯞ ꯑꯣꯏꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯄꯣꯠꯁꯤꯗꯤ ꯌꯥꯝ ꯀꯥꯟꯅꯍꯟꯕꯁꯦ ꯀꯥꯟꯅꯕꯒꯤ ꯆꯥꯡꯁꯦ ꯍꯥꯏꯕꯗꯤ ꯁ꯭ꯄ꯭ꯔꯤꯡꯀꯂꯔꯁꯦ ꯑꯩ ꯃꯃꯥꯡꯗ ꯁꯤꯗ ꯍꯥꯞꯆꯩꯌꯦꯕꯀꯣ ꯖꯪꯁꯟ ꯄꯣꯏꯟꯠ ꯂꯩ ꯁ꯭ꯄ꯭ꯔꯤꯡꯀꯂꯔꯁꯦ ꯍꯥꯞꯀꯥꯟꯗ ꯃꯥꯒꯤ ꯑꯦꯡꯒꯜꯁꯤ ꯎꯡꯉ ꯄꯥꯏꯕ ꯆꯥꯡꯁꯦ ꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯕ ꯑꯗꯨꯅ ꯌꯧꯕ ꯌꯧꯗꯕ ꯃꯄꯥ ꯈꯥꯏꯔꯛꯄꯗꯒꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯟꯖꯤꯟꯁꯦ ꯑꯩꯈꯣꯏꯅ ꯄꯥꯏꯞꯁꯤ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯑꯗꯣ ꯃꯥꯒꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯈꯨꯗꯣꯡꯆꯥꯗꯕꯁꯦ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯍꯧꯕ ꯃꯔꯛꯇ ꯄꯨꯁꯟꯕꯁꯨ ꯌꯥꯄꯣꯠꯇꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯄꯥꯏꯞ ꯑꯊꯣꯠꯄꯁꯤꯗꯤ ꯌꯥꯝ ꯂꯥꯏꯈ꯭ꯔꯦ ꯁꯝꯅ ꯄꯨꯔꯐꯥꯎꯗ ꯌꯥꯝꯅ ꯂꯥꯏ ꯑꯗꯣ ꯁꯤ ꯂꯣꯏꯔꯀꯥꯟꯁꯦ ꯁꯤꯗ ꯑꯩꯅ ꯍꯟꯗꯛ ꯁꯤꯖꯤꯟꯅꯔꯦ ꯇꯤꯡꯉꯒ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯗꯣꯔꯤ ꯑꯃꯗ ꯗꯔ ꯀꯣꯟꯁꯤꯜꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯔ ꯊꯝ ꯌꯥꯏ ꯑꯗꯨꯒ ꯀꯨꯝꯁꯤ ꯁꯤꯖꯤꯟꯅꯕꯁꯤ ꯅꯣꯡꯃꯩꯁꯨ ꯅꯣꯡꯃꯩ ꯑꯃꯁꯨ ꯑꯗꯨꯝ ꯊꯝꯕ ꯌꯥꯏ ꯃꯇꯝ ꯀꯨꯏꯅ ꯆꯠꯂꯤ ꯃꯁꯤ ꯄꯣꯂꯤꯊꯤꯟꯗꯤ ꯄꯣꯂꯤꯊꯤꯟ ꯑꯣꯏ ꯑꯗꯨꯁꯨ ꯑꯊꯥꯕ ꯄꯣꯂꯤꯊꯤꯟ ꯑꯊꯥꯕ ꯃꯈꯜ ꯑꯃꯅꯤ ꯃꯁꯤ ꯂꯧꯊꯣꯛꯄ ꯅꯥꯏꯗꯦ ꯁꯨꯃꯥꯏꯅ ꯀꯟꯅ ꯀꯥꯞꯄꯁꯨ ꯃꯥꯒꯤ ꯄ꯭ꯔꯦꯁꯔꯁꯤꯅ ꯃꯈꯨꯜꯁꯦ ꯂꯧꯊꯣꯔꯛꯄ ꯅꯥꯏꯔꯛꯇꯦ ꯌꯥꯝ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯦꯇꯔꯤꯌꯦꯜꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯥꯏꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕ ꯐꯤꯜꯁꯤꯗ ꯎꯠꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯀꯥꯟꯅꯩ ꯍꯥꯏꯅ ꯄꯥꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯀꯀꯥꯁꯤꯗꯩꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ARAEGOꯒꯤ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔꯗꯨꯗꯁꯨ ꯑꯗꯨꯝ ꯄꯥꯎ ꯄꯤꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯈꯥꯗꯁꯨ ꯑꯩ ꯀꯀꯥꯒꯤ ꯅꯝꯕꯔ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯐꯣꯟ ꯇꯧꯕꯤꯔꯀꯥꯟꯗ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯂꯩꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯒꯅꯤ ꯑꯍꯥꯟꯕ ꯏꯟꯁꯇꯣꯜꯗꯤ ꯑꯩꯈꯣꯏꯅꯁꯨ ꯇꯧꯒꯦ ꯏꯟꯁꯇꯣꯂꯦꯁꯟꯁꯨ ꯑꯩꯈꯣꯏ ꯇꯧꯕꯤꯒꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯥ ꯏꯟꯁꯇꯣꯂꯦꯁꯟꯒꯤ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯥꯎꯕꯗ ꯍꯥꯏꯗꯤ ꯀꯀꯥꯅ ꯄꯤꯕꯤꯔꯛꯀꯅꯤꯅ ꯃꯌꯥꯝꯗ ꯊꯝꯕꯤꯔꯛꯄꯁꯦ ꯁꯤꯃꯁꯨ ꯀꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯅꯤꯡꯕ ꯍꯦꯟꯅ ꯀꯨꯞꯄ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯍꯥꯏꯗꯤ ꯁꯤꯒꯤ ꯅꯝꯕꯔ ꯑꯅꯤꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯤꯔꯛꯑꯀꯥꯟꯗ ꯈꯪꯕꯤꯕ ꯌꯥꯒꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ